Online Manipur YouTube channel swing biriba mayam pum namokpu amukana taram noksari hawjik ko iba maru iba pau khara thamjage kuki Lalhouba singna thamna pokpida bomna landarak pade kulngakpa khunja hum sire hum sogle kuki Lalhouba singi maikai da mioi nipan sire mioi ke asok apan nangle hairi ngase ayu angan bade ke hawna Bisnupur district ke sunu sifai kanga thai amadi naral saina sing mofam sing da kuki Lalhouba sing na nong makeup silaktuno landa silakre loina na kanga thai amadi thamna pokpi da akan bomong da khutok na bada khulngak pumite volunteer hum sire hum na sogle pawasin hai nga sinung tin pung hum minute kontram ngarom taba matam da thamna pokpi lower canal da kuki Lalhouba sing na nong makeup silak bada khulngak pu khunja ma nong mina panduna soki masigi matung da matam ikan kana da na kuki Lalhouba sing na bom ama kapsilak padagi bom maset na pan padagi khulngak po volunteer hum thodok thokpam da leikhidre hairi leikhidre basing manung da thamna pokpi makha leikai ward number 5 ki pebam deban sahi yankhai apok pebam ibo soba ama masak khangbangamle loina debesor ko ba amasung leikhidaba asig yauri asibak sang ahum ta aduna leiringai serak ta leptana bom kapsilak padagi mafam adu da kanama ta sangbangam dana handokna rakhi akan bomong da bom amadi nong makeup silak liba asi kanga thei haiba khul asi khunja volunteer sing na khudum sansin ki masigi matung da mafam adu da leiriba sija regiment gi kangbu sing khul adu da thomjilak tuna lesin ki masidagi khunja volunteer sing mafam adu da ge handorakhi kanga thei haiba khul asi merikom gi mapam lamdani khul asi da khunja volunteer sing landa silak le haina lana pau Center da pisin badagi Caesar regiment sing na kuki militant singa lamba oiduna kan bomong da nongmai amadi bom na sing bakapsilak padagi khulngak pa khunja hum bom na panduna sikibani haidi hawjik su makata na leptana nongmai amadi bom kapsilak padagi khulngak pa khunja sing mafam adagi handora khre haidi hawjik phawbi gi oina di phibam asi de state security force na sing ba thodok tokpam da sangsin bagi pauta ba phangdri ngasi akan bomong da khut thok na riba mafam sing asi khausangbung kanga thai amadi phubala maning hairiba mafam ahum asi da hawjik su kuki Lalhouba sing lepalaitana Laktuna bom amadi nongmai kapsilak pa leptri masitana tana kuki militant sing na nongmai kapsilak pa duda thamna pokpigi ward number 4 da leiba seram gambir singa ko ba amagi yumgi maning thangba thongnau da phauji laktuna phamung da tasilakre leibak phabadagi misimina yaukidre kuki militant sing na thamna pokpi ward number 4 gi maning thangba kilometer 5 mukla pa mafam da makoigi game sa aduna laikibani hairiba mafam asdagi kablak pa nongmai maruna thamna pokpigi yumlak yausilak pa haibasi yamna samna kapa yaba afaba makhal gi nongmai season nare haiba takpani hairi nungtin pung aniga makhairom taba matamda ningthaukhong kha khunaurom gi ahenba forcing sanction dunna hautak singsang paring te leiba kuki militant sing takthokna ba honaki akan mong da khuthokna ba asida kuki Lalhouba sing gi maiki degi nongmai amadi bom kapsilak tuna landa silaki khurngak liba khunja sing na su handuna nongmai kapki khuthokna ba asida kuki Lalhouba sing gi maikai de yam jabata mioi nipan sire mioi ke asok apan nangle hairi mathangi update asina kuki Lalhouba sing na kablak pa nongmai maru na pan badagi elite tv gi camera ama kaire ngase ayu angan badagi hauna Bisnupur district sunu sipai amadi phubulana singbam pham sing de kuki militant sing na nongmai kap sin duna Meetei khulda landarak padagi khulngak pu khunja sing ge lepalaitana nakal ani makta nongmai kap nakre nongmai kap na badu da kuki Lalhouba sing na kablak pa nongmai maru amana pan badagi Pau coverage tawriba elite tv gi video journalist langamba na paiba camera gi lens ta palaga thaktorak pa maru na mioi amagi pambom da panduna sogle hairi pawasin hai kuki Lalhouba sing na naral saina da lokenen manakta leiba Meetei Christian cemetery me dagi Meetei khul tamna nongmai kapsilak padagi elite tv gi video journalist langamba na paiba camera da panduna kaiki leibak phobadagi asoka pandi ya hodre hai duga matangi update asina sugnu da lambi thachin duna AR na bunker saramba sing miyam hodura lawthok hankre me ahum dagi Manipur da thokliba kangrup ki irang asina khwaidagi hena sokhala mafam ama oiriba kaksing district ki manung chana sugnu amadi serau gi miyam na mafam adu dagi Assam Rifles satkro haina dabi tawringi serakta Assam Rifles ki kanguna miyam sathok sasin tawriba lambi thachin duna bunker sanjilamba dagi maikai dom gi nupi miyam thoraktuna nahal AR na sajilamba bunker sing adu lawthok hankre hairi pawasin AR gi kanguna bunker sajilamba mafam ase sugnu Singja kokta kini thumkhong lok chatlaga chanden tapa yakiba singya gi lambi sigi lamjin da lambi thatuna bunker sajilaki bani AR gi thawng adu da sugnu gi akoi bada leiba nupi mayam hoduna bunker adu lawthok an khre hairi khunja sing na phongdorok pagi matung innadi hana seru lamkai state security force na action bagi thabuk tawramba adu gim hota hojik AR na lesson khre masitana tana
Singtam hairiba mafam asida su nauna air thamjinkhre nauna air thamjilaba asi sungnu myam gi apambagi mayukta satharakpani maduna mafam asida gi Assam Rifles atu matam de lautolaga state security force mahusagum tambiyu hairi amarum da sungnu amadi serau gi mafam singda ngaksen bagi thabuk asi state force BSF amadi khunja volunteer singa amatu oina kusam naduna akan momong da ngaksen bagi thabuk sathari mathang update asina ITLF na emergency shutdown lauthokre Indigenous Tribal Leaders Forum na ngasi khangudun singi tongan mafam singde emergency shutdown lauthokre ITLF ki media and publicity na press ta thador pacheron amana hairibadi lon phai khosang bung kangbai amade sugnu area da emergency shutdown thamle hairibam mafam sing asida attack cha tharakpa yabana khudak ki oiba khungtang asi lakhut ki bani aduma koina emergency shutdown asida emergency servicing haibadi medical police water supply electricity amade press ta athingba asina council loi hairi aduga mathang update asina CSO amadi loop masing yaman badiki center amadi state lenga na kananu wari sagadaba no kok ngaure biren lamdam asida leiriba civil society organization ki amadi loop sing masing yaman kre kanaga wari sagadaba no haiba center amadi manipuri lenga na khangdok na hot na bada kok ngaure maram maduna manipur leiriba loop sing amatu oine punsin biro haina chief minister and biren na haikre wafam masing asi manipur lenga ki art and culture department na sintuna manipuri state film department Society ne pangthokiba Meri Mati Mera Desh ki thoram da chief minister na pangthokibani mahakna makata na hai nahalayuk naral sena da lau khoiba satpada longmi ani da nongmai na kapsin duna longmi ama sokhan ki bada chena myo ama thodok atu thokraba matung da Manipur police ki kanguna phagat ki me adu da gi 303 ki rifles ama su phagat pangam ki tongan mafam sing da security force na paksan na operation sa thari CM na makata na hai ki bada ngasi thoklibi irang asida ikoina khongthang sumna thanghoduna matam kuine da gi mangduna laklaba yelhongmi singi hak kanba ngamduna malim gi mamang da mai thangatuna sat pangamgani Manipur gi praja miyam gi apam badu da state lenga na sujat kani miyam amata oina si tau haibadu lengakta amakhakta oina thambiyu madubu thabuk to onthokna center lengakta taksin jage ekhoi punna hojik oiriba issue asi thengmina gadabani ekhoi masen khatna raga mina harau khini ekhoi masen hunnaroi si lengak pairiba ekhoi su nungaina leipanate ngasigi miron amadi tungi miron kalhuna bhona si ifiji mai tharaga solution purakata banate mang taribi susing amatu oina tanaraga thabuk oina pangthok se haki CM na hai political gi oina party masen thengna jarasu leiba ki luruba tamphom asi da rajniti gi khudong saba launaba hotna dana punna matu oina thengna mina se haki thauram adu da works minister Govindas Konthojam education minister TS Basanto Kumar CFN PD minister Sushintro Sosarugya ki hari